ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ 27 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯅꯥ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯍꯥꯏꯕꯗꯣ ꯃꯥ ꯃꯁꯥꯅ ꯈꯟꯊꯗꯦ꯫ ꯇꯥꯔꯤ ꯎꯔꯤꯗꯅ ꯃꯈꯣꯏꯅ ꯇꯧꯕꯤꯕꯁꯦ꯫ ꯆꯍꯤ ꯍꯨꯝꯐꯨ ꯇꯔꯥ ꯂꯩꯔꯛꯂꯕꯁꯦ ꯀꯅꯥꯅꯁꯨ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯠꯈꯤꯕ ꯂꯩꯇꯦ꯫ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯃꯌꯥꯝꯁꯤꯗ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯈꯌꯥ ꯆꯤꯛꯇꯨꯅꯅꯦ ꯈꯥꯡꯂꯕꯅꯤꯀꯣ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯕꯣꯛꯁꯤꯅ ꯍꯥꯏꯕꯁꯤ ꯌꯥꯎꯅꯦ꯫ ꯁꯨꯖꯥꯇꯥꯗꯣ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯍꯩ ꯏꯁꯨꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗꯅꯤ ꯑꯕꯤ ꯂꯟꯊꯣꯏꯕꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯃꯤꯠ ꯐꯥꯛꯂꯤ ꯇꯧꯗꯨꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯇꯥꯃꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯆꯟ ꯀꯩꯗꯧꯔꯤ? ꯇꯨꯝꯂꯤꯔꯥ? ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯐꯃꯨꯡꯗ ꯆꯤꯞꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯇꯨꯝꯂꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯣ? ꯂꯥꯝꯗꯦꯗ꯫ ꯂꯥꯝꯃꯗꯤ ꯍꯥꯏꯔꯛꯑꯣꯀꯣ, ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯕꯅꯤ꯫ ꯅꯨꯡꯁꯤ ꯂꯥꯝꯃꯦ ꯍꯥꯏꯔꯗꯤ ꯂꯧꯔꯨ ꯂꯥꯎ, ꯆꯥꯛ ꯆꯥꯈꯤꯗꯕꯅꯤꯗ꯫ ꯍꯣꯏ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯤ ꯑꯩ ꯍꯪꯉꯒꯦ꯫ ꯐꯔꯦ ꯊꯝꯃꯦꯀꯣ꯫ ꯑꯝꯕꯤ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯃꯆꯟꯅꯨꯄꯤꯒꯨꯝ ꯈꯟꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯗꯨ ꯈꯪꯂꯗꯨꯅ ꯅꯨꯡꯁꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯀꯤꯆꯟꯗ꯫ ꯀꯩꯗꯧꯕ? ꯆꯥꯛ ꯂꯥꯝꯃꯤ꯫ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯊꯣꯡꯉꯛꯈꯤꯗꯣꯏꯔꯣ? ꯈꯪꯗꯦ꯫ ꯂꯟꯊꯣꯏꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯨꯡꯁꯤ ꯉꯛꯅ ꯀꯥꯏꯗꯅꯣ? ꯇꯣ ꯆꯥꯅꯤꯡꯗ꯭ꯔꯣ? ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯉꯛꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯆꯥꯛꯇꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ, ꯇꯣꯁ ꯍꯧꯒꯦ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯣ꯫ ꯍꯩꯕ꯭ꯔꯥ? ꯋꯥꯏ ꯅꯣꯠ, ꯂꯥꯛꯑꯣ ꯀꯨꯝꯃꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯇꯨꯡꯗ ꯃꯥꯡꯗ ꯀꯨꯝꯂꯛꯂꯤ꯫ ꯀꯤꯆꯟꯗ ꯆꯪꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯅꯨꯡꯁꯤꯕꯨ ꯐꯝꯃꯨ ꯃꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯅꯨꯡꯁꯤ ꯈꯗꯥꯡ ꯃꯦꯠꯂꯒ ꯂꯟꯊꯣꯏꯕꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯇꯟꯅ ꯌꯦꯡꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯌꯥꯝ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡꯗꯨ ꯍꯥꯡꯗꯨꯅ ꯊꯤꯔꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯩ ꯄꯣꯠꯅꯣ? ꯌꯥꯝ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯤꯗꯤ? ꯅꯨꯡꯁꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯌꯥꯅꯤ ꯑꯩ ꯁꯦꯝꯃꯛꯑꯒꯦ꯫ ꯀꯩ ꯅꯪ ꯁꯦꯝꯗꯣꯏꯁꯦ? ꯆꯥꯅꯕ ꯇꯟꯗꯣ ꯁꯥꯒꯠꯍꯜꯂꯛꯑꯒꯦ꯫ ꯌꯥꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯇ꯭ꯔꯦ, ꯄꯦꯀꯦꯠ ꯑꯍꯥꯟꯕꯗꯨꯅꯦ꯫ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯆꯥꯒꯦꯔꯣ? ꯇꯜꯂꯦꯗ, ꯆꯥꯅꯤꯡꯗꯦ꯫ ꯐꯔꯦ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯅꯨꯡꯁꯤ ꯁꯪꯒꯣꯝ ꯈꯔ ꯂꯣꯟꯈꯠꯂꯤ꯫ ꯕ꯭ꯔꯦꯗ ꯄꯤꯁ ꯈꯔ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯕꯇꯔ ꯇꯩꯁꯤꯟꯗꯨꯅ ꯂꯟꯊꯣꯏꯕꯗ ꯄꯤꯔꯛꯂꯤ꯫ ꯀꯩꯅꯣ? ꯅꯨꯡꯁꯤꯁꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯃꯤꯠꯅ ꯁꯥꯏꯟꯒ ꯇꯧꯔꯛꯂꯤ꯫ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ? ꯆꯥꯅꯤ꯫ ꯆꯥꯛꯅ ꯅꯪꯅ ꯂꯥꯝꯃꯒ ꯑꯩ ꯑꯣꯏꯅ ꯆꯥꯎ ꯍꯥꯏꯁꯦ, ꯅꯪꯁꯨ ꯆꯥꯎ ꯂꯥꯎꯗꯅ꯫ ꯆꯥꯕ ꯍꯧꯔꯣ, ꯑꯩ ꯇꯟꯁꯦ ꯈꯔ ꯁꯥꯍꯟꯈꯤꯒꯦ꯫ ꯂꯣꯏꯔꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯁꯦ, ꯑꯩ ꯉꯥꯏꯔꯒꯦ꯫ ꯌꯥꯅꯤꯌꯦ, ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯣ꯫ ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧ꯫ ꯅꯨꯡꯁꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ 2 ꯍꯩꯔꯤ꯫ ꯁꯥꯒꯠꯍꯜꯂꯕ ꯇꯟ 1-2 ꯄ꯭ꯂꯦꯠꯇ ꯍꯥꯞꯇꯨꯅ ꯂꯟꯊꯣꯏꯕꯒꯤ ꯅꯥꯛꯇ ꯄꯨꯔꯛꯂꯤ꯫ ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯍꯧꯔꯤ꯫ ꯂꯟꯊꯣꯏꯕꯅ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯁꯣꯔꯤ꯫ ꯅꯨꯡꯁꯤ ꯉꯛꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯃꯥꯏꯗꯣ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯅꯪꯕꯨ ꯃꯌꯥꯝꯃꯛꯇ ꯐꯪꯈꯤꯕ ꯏꯀꯥꯏꯕꯗꯣ꯫ ꯅꯨꯡꯁꯤ ꯆꯥꯔꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯤꯌꯔ ꯇꯧꯕ ꯍꯩ꯫
ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯅꯥꯗꯁꯨ ꯈꯛ ꯇꯝꯊꯣꯛꯇꯨꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗꯤ ꯁꯤꯌꯔ ꯇꯧꯕ ꯍꯩ ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯅꯥꯗꯁꯨ ꯈꯛ ꯇꯝꯊꯣꯛꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯁꯛꯂꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯜꯂꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯀꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯗꯣ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯗꯕ ꯅꯠꯇꯦ ꯇꯨꯡꯂꯣꯝꯗꯒꯤ ꯁꯨꯖꯇꯥꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯀꯧꯔꯛꯂꯤ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒ ꯑꯅꯤꯗꯣ ꯄꯨꯟꯅ ꯁꯨꯖꯇꯥꯗ ꯌꯦꯡꯊꯣꯔꯛꯂꯤ ꯊꯣꯏꯕ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯣ ꯉꯛꯅꯦꯡꯂꯛꯂꯤ ꯆꯦꯇꯥ ꯇꯨꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯇꯥ ꯇꯨꯝꯗꯦ ꯇꯨꯝꯕ ꯌꯥꯗꯦ ꯅꯨꯡꯁꯤ ꯁꯨꯖꯇꯥꯕꯨ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ ꯆꯦꯇꯥ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯃꯤꯠꯁꯨ ꯂꯣꯏꯅ ꯄꯣꯝꯂꯦ ꯀꯞꯂꯨꯔꯕ꯭ꯔꯣ ꯆꯦꯇꯥ ꯅꯨꯡꯁꯤ ꯀꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯁꯨꯖꯇꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯤ ꯀꯩꯗꯧ ꯀꯞꯂꯤꯅꯣ ꯆꯦꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥꯗꯒꯤ ꯁꯨꯖꯇꯥꯕꯨ ꯂꯧꯊꯣꯛꯇꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯦ ꯁꯨꯖꯇꯥ ꯋꯥꯔꯤ ꯈꯨꯗꯤꯡ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯍꯣꯏ ꯃꯃꯥ ꯕꯕꯥ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕ ꯃꯃꯥ ꯕꯕꯥ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯆꯦꯇꯥ ꯁꯨꯖꯇꯥ ꯅꯨꯡꯁꯤꯗ ꯌꯦꯡꯂꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯈꯪꯂꯦ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕ ꯍꯥꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨ ꯉꯁꯤꯗ ꯈꯪꯂꯛꯏ ꯅꯨꯡꯁꯤꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯔꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯈꯣꯏ ꯈꯨꯗꯤꯡꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦꯀꯣ ꯑꯁ ꯀꯩꯅꯣ ꯆꯦꯇꯥ ꯀꯩꯗꯧꯔꯒꯦ ꯆꯦꯇꯥ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯆꯦꯇꯥ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯅꯪꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯟꯊꯣꯏꯕ ꯃꯆꯦꯒꯤ ꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯐꯝꯊꯔꯒ ꯃꯆꯦꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯆꯦꯇꯥ ꯆꯦꯇꯥꯒꯤ ꯀꯔꯤ ꯋꯥꯠꯂꯒꯦ ꯅꯨꯡꯁꯤꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯆꯦꯇꯥꯅ ꯋꯥꯠꯂꯤꯁꯦ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯒꯗꯕ ꯄꯣꯠ ꯅꯠꯇꯦ ꯂꯟꯊꯣꯏꯕ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯉꯝꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯇꯥꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯌꯨ ꯆꯦꯇꯥ ꯑꯩꯉꯣꯟꯗ ꯁꯨꯖꯇꯥꯗ ꯀꯞꯂꯛꯂꯤ ꯃꯧꯄ꯭ꯋꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯅꯧꯅ ꯍꯧꯒꯗꯕꯒꯤ ꯃꯇꯝ ꯀꯧꯏ ꯃꯍꯥꯛꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯨꯡꯖꯥ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯑꯍꯤꯡꯕ ꯇꯥꯏꯕꯪꯗ ꯐꯥꯎꯍꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗ ꯀꯔꯝꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯍꯧꯒꯅꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯄ ꯊꯃꯣꯏ ꯄꯤꯛꯁꯤꯜꯂꯛꯄ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯆꯦꯒ ꯑꯋꯥꯕꯁꯨ ꯀꯣꯛꯍꯟꯅꯤꯡ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯃꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯗꯨꯅ ꯆꯦꯇꯥ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯒꯦ ꯑꯩ ꯆꯦꯇꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯄꯥꯝꯗꯦ ꯅꯧꯄ꯭ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯋꯥꯠꯂꯕ꯭ꯔꯣ ꯅꯤꯡꯕ ꯊꯨꯡꯗꯕ꯭ꯔꯥ ꯁꯨꯖꯇꯥꯗꯨ ꯀꯞꯂꯗꯨꯅ ꯌꯥꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯋꯥꯔꯧꯔꯦ ꯊꯣꯏꯕ ꯆꯦꯇꯥ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯔꯨꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯒꯤ ꯂꯟꯊꯣꯏꯕ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕꯤꯅꯥꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯆꯦꯇꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯅꯨꯡꯁꯤ ꯀꯔꯝꯅ ꯈꯥꯡꯂꯤꯕꯅꯣ ꯀꯔꯝꯅ ꯂꯣꯠꯂꯤꯕꯅꯣ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯩ ꯋꯥꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯄꯦꯟꯗꯦ ꯄꯥꯝꯗꯦꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯗꯨꯕꯣ ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯣ ꯂꯟꯊꯣꯏꯕ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯂꯦꯞꯈꯠꯂꯛꯂꯤ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯦꯇꯥ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯇꯦꯗ ꯑꯍꯟꯅ ꯉꯥꯡꯕꯕꯣ ꯆꯦꯇꯥ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯊꯥꯗꯣꯛꯂꯝꯂꯒꯗꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ
ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯁꯤꯕꯨ ꯆꯦꯇꯥ? ꯅꯨꯡꯁꯤ, ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯃꯨ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯨ ꯆꯦꯇꯥ. ꯅꯨꯡꯁꯤ, ꯆꯦꯇꯥ ꯋꯥꯈꯜꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯈꯜ ꯂꯩꯔꯦ. ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯀꯩꯅꯣ. ꯁꯤꯗ ꯀꯞꯂꯒ ꯅꯤꯡꯗꯣꯟ ꯄꯣꯝꯂꯒ ꯍꯜꯂꯧ ꯌꯥꯒꯗ꯭ꯔꯣ? ꯅꯦꯅꯦꯗꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ ꯊꯣꯏꯕ. ꯑꯣ ꯆꯦꯇꯥ, ꯉꯁꯤ ꯉꯔꯥꯡꯇ ꯂꯩꯃꯤꯟꯅꯔꯛꯄ꯭ꯔꯣ ꯅꯪꯕꯨ ꯃꯥꯡꯒ? ꯅꯦꯒꯤ ꯃꯒꯨꯟ ꯈꯪꯂꯤꯗꯣꯅꯤ, ꯃꯆꯤꯟꯗ ꯄꯪꯉꯥꯡ ꯉꯥꯡꯖꯕꯅꯤ. ꯑꯗꯨꯗ ꯀꯩꯒꯤꯅꯣ ꯆꯦꯇꯥꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯗꯨꯕ? ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯦꯇꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯅꯨ ꯀꯩꯗꯧꯒꯦ? ꯌꯥꯔꯦ ꯇꯣ. ꯆꯦꯇꯥꯅ ꯅꯦꯅꯦꯕꯨ ꯋꯥꯔꯧꯏ ꯈꯪꯈ꯭ꯔꯕꯗꯤꯅꯦ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯅꯤ. ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯈꯔ ꯃꯛꯁꯤꯜꯂꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯍꯧꯗꯒꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯅꯨꯡꯁꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ. ꯅꯪꯗꯤ ꯂꯥꯟꯁꯨ ꯂꯥꯟꯗꯅ. ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯆꯦꯇꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ. ꯑꯗꯣ ꯊꯣꯏꯕ. ꯂꯟꯊꯣꯏꯕ ꯃꯆꯦꯗ ꯌꯦꯡꯂꯛꯂꯤ. ꯁꯨꯖꯥꯇꯥ ꯄꯥꯈꯠꯅ, ꯊꯣꯏꯕ, ꯍꯌꯦꯡ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯁꯦ ꯅꯦꯅꯦꯅ ꯀꯗꯥꯏꯗꯅꯣ ꯄꯨꯔꯒ ꯆꯠꯈꯤꯅꯤ, ꯃꯥꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯅ ꯍꯥꯏ. ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯊꯣꯔꯛꯂꯤ. ꯅꯨꯡꯁꯤꯗꯤ ꯉꯛꯏ. ꯑꯃꯨꯛꯁꯨ ꯁꯨꯖꯥꯇꯥꯒꯤ ꯂꯥꯡꯇꯛꯅꯔꯤꯕ ꯋꯥꯈꯜꯕꯨ ꯐꯥꯊꯔꯛꯂꯤ. ꯆꯦꯇꯥ, ꯑꯩ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯝꯇ ꯉꯥꯏꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯆꯦꯇꯥꯒꯤꯕ. ꯆꯦꯇꯥꯒꯤ ꯑꯆꯧꯕ ꯊꯕꯛ ꯊꯣꯛꯂꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯣꯠꯇꯣꯏꯅꯣ? ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯨꯡꯁꯤ, ꯅꯪ ꯍꯦꯛ ꯌꯥꯎꯗꯕꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯣꯏꯀꯣ. ꯑꯗꯨ ꯍꯥꯏꯅꯣꯕ, ꯍꯥꯏꯍꯩꯗꯦꯃꯤ ꯆꯦꯇꯥ. ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ. ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯣ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯛꯂꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯣ ꯆꯥꯔꯨ ꯂꯥꯎ. ꯑꯩꯕꯨꯔꯣ? ꯅꯠꯇꯦꯍꯦ, ꯅꯨꯡꯁꯤꯅꯤ. ꯃꯕꯨꯛꯁꯦ ꯌꯦꯡꯉꯨꯅꯤ. ꯆꯦꯇꯥꯁꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ? ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯥꯁꯤ. ꯊꯣꯏꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦꯅꯦꯀꯣ. ꯈꯗ꯭ꯔꯛ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ. ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯃꯤꯠꯆꯤꯅ ꯍꯩꯔꯞꯀ ꯌꯦꯡꯂꯛꯂꯤ. ꯂꯟꯊꯣꯏꯕ ꯎꯗꯕꯒ ꯁꯠꯁꯤꯟꯅꯩ. ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯁꯨꯖꯥꯇꯥꯅ, ꯅꯨꯡꯁꯤ, ꯉꯁꯤꯗꯤ ꯑꯩꯒ ꯇꯨꯝꯁꯤ. ꯅꯨꯡꯁꯤꯁꯨ ꯍꯔꯥꯎꯅ, ꯍꯥꯏꯌꯦ ꯆꯦꯇꯥ. ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯤ. ꯁꯨꯖꯥꯇꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯔꯗꯨꯅ, ꯅꯨꯡꯁꯤ, ꯊꯣꯏꯕꯅ ꯌꯥꯕ꯭ꯔꯥ ꯍꯪꯉꯨ. ꯌꯥꯅꯤꯌꯦ ꯍꯥꯏꯔꯒ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯔꯗꯨꯅ ꯍꯔꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯇꯞꯊꯔꯗꯨꯅ, ꯉꯁꯤꯗꯤ ꯆꯦꯇꯥꯒ ꯇꯨꯝꯂꯨꯒꯦ. ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ. ꯅꯨꯡꯁꯤ ꯇꯞꯅ ꯁꯣꯜꯂꯤ. ꯉꯁꯤ ꯈꯛꯇꯅꯤ. ꯌꯥꯗꯤ ꯌꯥꯏꯅ. ꯆꯦꯇꯥꯅ ꯍꯥꯏꯕꯕꯨ ꯑꯩꯒ ꯃꯥꯒ ꯐꯃꯨꯡ ꯄꯨꯟꯕꯁꯨ ꯅꯠꯇꯦ. ꯑꯩ ꯀꯥꯗ ꯇꯨꯝꯂꯁꯨ ꯑꯝꯍꯥ ꯑꯣꯏꯕꯗꯨꯕꯨ. ꯂꯟꯊꯣꯏꯕ ꯁꯣꯜꯂꯤꯕ ꯋꯥꯗꯨ ꯇꯥꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯂꯤ. ꯀꯩ ꯍꯥꯏꯅꯣ ꯅꯪ ꯉꯥꯡꯂꯤꯗꯨꯅ? ꯑꯝꯇ ꯇꯥꯗ꯭ꯔꯤ. ꯀꯩꯁꯨ ꯍꯥꯏꯗꯦ ꯆꯦꯇꯥ. ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯇꯨꯝꯂꯨꯔꯣꯀꯣ, ꯑꯩꯁꯨ ꯆꯪꯂꯒꯦ. ꯄꯨꯡꯁꯦ ꯇꯥꯗꯧꯔꯦ. ꯆꯦꯇꯥ. ꯍꯥꯎ. ꯅꯨꯡꯁꯤꯗ ꯇꯨꯝꯂꯨꯔꯣ ꯆꯠꯂꯣ. ꯂꯟꯊꯣꯏꯕꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯡꯁꯤꯗꯣ ꯈꯪꯉ ꯍꯔꯥꯎꯏ. ꯌꯥ, ꯊꯦꯡꯛ ꯌꯨ. ꯈꯨꯕꯥꯛꯀ ꯈꯨꯔꯛꯂꯤ ꯌꯥꯝ ꯍꯔꯥꯎꯅ. ꯅꯨꯡꯁꯤ ꯁꯨꯖꯥꯇꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯇꯨꯝꯂꯨꯔꯁꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯪꯈ꯭ꯔꯦ ꯀꯥꯗ. ꯂꯟꯊꯣꯏꯕ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯁꯣꯜꯂꯛꯂꯤ. ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒ ꯇꯧꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯁꯦ. ꯂꯟꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯗꯨꯅ, ꯉꯥꯏ ꯇꯥꯕꯅꯤꯅꯦ. ꯐꯥꯔꯒ ꯅꯝꯗꯅ ꯂꯧꯕꯅꯤꯅ ꯂꯥꯛꯈꯤꯅꯤ ꯌꯦꯅꯤꯡꯊꯥꯏꯒꯤꯁꯨ. ꯑꯁꯨꯝꯅ ꯕꯤꯅꯥꯕꯨ ꯊꯃꯣꯏꯗ ꯐꯅ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌా ꯂꯩꯔꯕꯁꯨ ꯃꯆꯦꯒꯤ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌా ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯥꯏꯊꯣꯡꯅ ꯃꯃꯣꯟ ꯅꯣꯛꯂꯤꯕꯅꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤ. ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯌꯨꯝꯁꯤꯒꯤ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯆꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯅꯤ. ꯅꯨꯡꯁꯤꯔꯕ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯊꯥꯗꯣꯛꯂꯝ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯁꯥꯒꯩꯗ ꯆꯠꯂꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ. ꯅꯨꯡꯁꯤ ꯍꯣꯕꯦ ꯇꯧꯗꯨꯅ ꯍꯦꯞꯄꯤ ꯑꯃꯗꯤ ꯕꯤꯅꯤꯇꯥꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯌꯨꯛꯀꯤ ꯑꯌꯥꯝꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ. ꯉꯥꯏꯍꯥꯛꯇꯁꯨ ꯁꯪꯗꯦ, ꯃꯔꯥꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯅꯨꯡꯁꯤ, ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯄꯥꯟꯗ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯈꯔ ꯌꯦꯡꯂꯨꯈꯤꯒꯦꯀꯣ. ꯍꯩꯃꯥ, ꯑꯩꯁꯨ ꯆꯠꯈꯤꯕ ꯌꯥꯔꯗ꯭ꯔꯣ? ꯅꯪ ꯅꯇꯣꯝꯇ ꯉꯝꯂꯗ꯭ꯔꯣ? ꯍꯣꯏ ꯅꯦꯅꯦ, ꯑꯩꯁꯨ ꯏꯔꯣꯟꯕ ꯂꯣꯏꯔꯝꯂꯒ ꯊꯣꯔꯛꯂꯒꯦ ꯑꯗꯨꯝ. ꯍꯣꯏ.
ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯊꯣꯏꯕ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯍꯥꯊꯨ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯅꯨꯡꯁꯤꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯗꯤ ꯇꯧꯔꯤꯕ ꯃꯊꯧꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯅ ꯂꯟꯊꯣꯏꯕ ꯆꯪꯂꯛꯄ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯂꯟꯊꯣꯏꯕ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯀꯩ ꯊꯤꯅꯣ? ꯁꯪꯒꯣꯝ꯫ ꯀꯩꯒꯤꯅꯣ? ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯆꯪꯒꯅꯤꯅ ꯍꯥꯏꯕ꯭ꯔꯥ? ꯆꯥꯛꯈꯨꯝꯗꯒꯤ ꯇꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯦꯡꯕ ꯂꯩꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯀꯣꯏꯁꯟ ꯃꯌꯥꯝꯁꯤꯕꯣ? ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯩꯅ ꯊꯛꯅꯕ ꯂꯣꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯗꯨꯕꯨ? ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯍꯥꯏꯅꯤꯡꯗ ꯇꯧꯕ꯫ ꯆꯤꯟꯗꯤ ꯌꯥꯅꯤ ꯍꯥꯏꯔꯒ ꯁꯪꯒꯣꯝ ꯂꯣꯟꯈꯠꯂꯤ꯫ ꯅꯨꯡꯁꯤ ꯃꯈꯨꯠꯇꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯪꯂꯛꯂꯤ꯫ ꯆꯥꯛ ꯂꯥꯝꯃꯕ? ꯂꯥꯝꯗꯦ꯫ ꯑꯗꯨꯒ ꯀꯩꯒꯤ ꯁꯪꯒꯣꯝ ꯊꯛꯇꯣꯏꯕ? ꯋꯥꯔꯤ ꯇꯧꯕꯅꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯍꯥꯏꯔꯞꯇꯪ ꯌꯦꯡꯂꯛꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯎꯕꯁꯨ ꯆꯪꯂꯛꯂꯤ꯫ ꯏꯇꯩꯃ, ꯆꯥꯛ ꯂꯣꯏꯔꯗꯤ ꯈꯔ ꯆꯥꯔꯒꯦ, ꯂꯥꯝꯃꯦ, ꯋꯥꯔꯦꯕ ꯉꯁꯤꯗꯤ꯫ ꯅꯥꯎꯕ, ꯉꯁꯤꯗꯤ ꯆꯦꯇꯥ ꯍꯥꯟꯅ ꯆꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯆꯥꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯥꯡꯂꯣꯀꯣ, ꯁꯪꯒꯣꯝ ꯂꯣꯜꯂꯤ, ꯁꯤ ꯑꯣꯏꯅ ꯊꯛꯑꯣ꯫ ꯑꯣꯀꯦ ꯚꯥꯕꯤ꯫ ꯅꯥꯎꯕ, ꯋꯥꯕ꯭ꯔꯅꯦ ꯅꯥꯎꯕ? ꯈꯔꯗꯤ ꯋꯥꯏ꯫ ꯑꯗꯣ ꯋꯥꯔꯁꯨ ꯆꯦꯇꯥꯒꯤꯅꯤ, ꯑꯩꯒꯤ ꯏꯆꯦꯒꯤꯅꯤ, ꯀꯔꯤꯁꯨ ꯈꯟꯕꯤꯗꯦꯗ꯫ ꯑꯗꯣ ꯌꯥꯝꯕꯣ꯫ ꯀꯩ ꯋꯥꯅꯣ? ꯉꯔꯥꯡꯗꯤ ꯏꯃꯥꯁꯤꯒ ꯄꯥꯎꯡꯒꯗꯣ ꯆꯦꯇꯥꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯕꯣꯛꯁꯤꯅ ꯌꯥꯗ꯭ꯔꯤꯅꯤ꯫ ꯏꯃꯥꯁꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯆꯥ ꯅꯤꯉꯣꯜ ꯑꯝꯇꯪ ꯌꯥꯎꯖꯔꯒ ꯍꯥꯏꯗꯨꯅ꯫ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯄꯣꯠ ꯅꯠꯇꯦꯗ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯤ ꯆꯪꯂꯛꯇꯨꯅ ꯂꯟꯊꯣꯏꯕ ꯀꯧꯔꯛꯂꯤ꯫ ꯊꯣꯏꯕ, ꯇꯥꯃꯣ, ꯕꯣꯛꯅ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯦ꯫ ꯍꯣꯏ, ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯔꯦ, ꯍꯥꯟꯅ ꯊꯣꯛꯂꯛꯈꯤꯒꯦ, ꯏꯪꯍꯜꯂꯝꯃꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯤꯅ, ꯅꯥꯎꯕ, ꯊꯕꯛ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏ ꯑꯅꯤ꯫ ꯑꯣꯀꯦ ꯇꯥꯃꯣ꯫ ꯇꯥꯃꯣ, ꯅꯥꯎꯕ, ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯔꯦ, ꯊꯛꯂꯒ ꯆꯠꯂꯣ, ꯍꯩꯔꯛꯑꯒꯦ꯫ ꯇꯥꯃꯣ, ꯁꯪꯒꯣꯝ ꯊꯛꯂꯛꯂꯒ ꯆꯠꯁꯦ, ꯑꯩ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦꯕ꯫ ꯍꯣꯏ꯫ ꯑꯗꯣ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯏꯟꯍꯥꯡ ꯅꯄꯥꯝ ꯑꯃ ꯂꯩꯕꯤꯗꯣꯏꯅꯤꯗ꯫ ꯌꯥꯏ ꯑꯗꯨꯁꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯪꯒꯣꯝ ꯊꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯁꯪꯒꯣꯝꯁꯨ ꯍꯩꯗꯨꯅ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯍꯣꯕꯦ ꯊꯣꯛꯀꯦ ꯇꯧꯏ꯫ ꯕꯤꯅꯥ ꯂꯥꯞꯇꯛꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤ ꯂꯦꯞꯂꯒ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ, ꯑꯕꯣꯛꯁꯤ ꯀꯩ ꯍꯥꯏꯒꯦ? ꯕꯤꯅꯥ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯗꯤ ꯆꯤꯡꯅꯅ ꯂꯦꯞꯂꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏ? ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯩꯉꯣꯟꯗ ꯑꯕꯣꯛꯁꯤ ꯀꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯅꯪꯉꯣꯟꯗ ꯑꯕꯣꯛꯁꯤ ꯀꯧꯕ ꯌꯥꯕꯒꯤꯅꯦ꯫ ꯑꯌꯥꯕꯗꯣ ꯅꯪꯉꯣꯟꯗ ꯈꯛ ꯄꯤꯈꯤꯗꯦ, ꯄꯤꯁꯨ ꯄꯤꯔꯣꯏ꯫ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯃꯃꯥꯏ ꯇꯨꯅꯣꯟ ꯊꯥꯖꯈ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯁꯥꯒꯩꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨ ꯈꯛ ꯏꯁꯨꯅꯤ ꯈꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯒ ꯃꯔꯤ ꯊꯣꯛꯅꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯍꯦꯛꯇ ꯑꯩꯅ ꯑꯕꯣꯛꯁꯤ ꯀꯧꯕꯒꯤ ꯑꯌꯥꯕꯗꯣ ꯃꯗꯨꯁꯨ ꯄꯤꯔꯛꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯅ ꯈꯛ ꯄꯤꯁꯨ ꯄꯤꯔꯛꯂꯣꯏ꯫ ꯅꯨꯡꯁꯤ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯇꯥꯏ꯫ ꯀꯞꯆꯦꯠꯄꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯃꯄꯤ ꯁꯤꯟꯊꯕ ꯍꯧꯔꯛꯂꯤ꯫ ꯆꯥꯛꯈꯨꯝ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯥ? ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯣꯏꯔꯦ ꯊꯣꯡꯕ ꯊꯥꯛꯄꯗꯤ꯫ ꯑꯗꯨꯒ ꯀꯗꯥꯏ ꯆꯠꯀꯦ ꯇꯧꯔꯤꯕ? ꯆꯦꯇꯥꯒꯤ ꯈꯨꯟꯗꯣ ꯂꯦꯡꯕ ꯌꯦꯡꯉꯨꯒꯦ ꯇꯧꯅꯤ꯫ ꯍꯩ, ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯅꯁꯛ ꯇꯣꯜꯂꯒ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯥꯡꯒꯣꯜ ꯄꯨꯝꯕꯗꯣ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯅꯨꯡꯁꯤ ꯈꯨꯟꯗꯩ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯌꯥꯔꯦ, ꯀꯗꯥꯏꯗꯅ ꯂꯩꯔꯨꯔꯣ? ꯃꯄꯥꯟ ꯊꯣꯔꯛꯄ ꯌꯥꯔꯣꯏꯀꯣ, ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯄꯥꯝꯗꯕ, ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯅꯪꯁꯦ ꯉꯁꯤ ꯏꯁꯨꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯧꯔꯝꯗꯥꯏꯁꯤꯗ ꯍꯔꯥꯎ ꯂꯩꯖꯒꯗꯕ ꯑꯩꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯆꯠꯂꯣ, ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯨꯡꯁꯤ ꯀꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯍꯩ, ꯉꯥꯏꯈꯣ꯫ ꯅꯨꯡꯁꯤ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯍꯥꯏꯗꯨꯅ ꯀꯅꯥꯗꯁꯨ ꯇꯝꯕ ꯌꯥꯔꯣꯏ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯠꯅꯕ ꯁꯥꯎꯅꯕ ꯊꯣꯛꯍꯟꯒꯅꯨ꯫ ꯀꯤꯅꯦ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕꯁꯦ꯫
ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯆꯥꯛꯍꯟꯕ ꯉꯝꯕ ꯌꯥꯝ ꯍꯩꯅꯦ. ꯌꯥꯔꯦ ꯆꯠꯂꯣ. ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯕꯤꯅꯥ ꯅꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯂꯤ. ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯤ ꯃꯥꯟꯅꯕ ꯐꯅ ꯀꯟꯅ ꯇꯧꯖꯔꯁꯨ ꯅꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯂꯣꯏ. ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯅꯤꯡꯈꯤꯕ ꯊꯨꯡꯗꯕ ꯂꯩꯇꯦ. ꯑꯩꯒꯤ ꯏꯁꯨ ꯂꯟꯊꯣꯏꯕꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯩꯅ ꯊꯤꯒꯅꯤ. ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯂꯩꯖꯈꯣꯗ. ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯗꯨꯅ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯟꯊꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯈꯥꯗ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯇꯨꯝ ꯆꯦꯠꯅ ꯗꯥꯁꯤꯟꯗꯨꯅ